Houkhiba tang tarukta Ibudhou Thangjing Khuvamlen Chingsangda Kuki Singna Amuk Hanna Christian laining cross Yungsilamba asi Committee on Protection and Preservation of the Historical Rights of Koubru and Thangjing Hill Ranges CPPKT na akanba maongda Yaningdaba Phongdorakli Hiramasiga mari leinana CPPKT gi General Secretary Y Shyam Kumanna kujekbiduna thadorpa Cherolaman Hai Ibudhou Thangjing Khuvamlen Chingshang asi ningthina ngak senduna thamnaba Manipur lengakta kyarak hanna wakatche bisinba laikre adubu ngasi fawba lengaki maikaidagi hiramasida khut thaba udri Houkhiba tang mapandasu Manipur ki Chief Minister amasung Governor da memorandum ama bisinki mamang chahi ki September 10 dasu Chief Minister da memorandum ama bisinbaga loinana September 3 ta Moirang Police Station da FIR ama chanki mamang chahi ki November 3 amasung punda Manipur ki Security Advisor amasung Manipur ki Governor unaduna wakatche bisinki adubu lengakna Ibudhou Thangjing Khuvamlen Chingsang asi kannaba hotnabagi mahut Kuki Singna ngaihak laitana Christian laining ki cross yungsilakli Kuki Singna chatharakliba thawong asina center amadi state lengakna makhoi ki mathakta thabak lokatpak ngamdrabra amadi makhoida surrender tawkraba haibaki wahang laki maramaduna lengakna Kuki Singi mathakta action lokatpiu haina cherol sina makhatari